Manipur da thokliba lanasi mapandagi changselakpa singna Bharat ki mayokta chatharakpani maramasina Bharat Sarkar amadi Manipur Sarkar na chapchana thengnagani haina Chief Minister na phongdokre wafam asing ase andro kendragi tongan ba mafam singda lupa crore 13 changna paikat kadaba project singi urep uyung tambagi thoramda phongdokkibani ngasi urep uyung tamkiba project singa dudi Manipur Roads Project improvement of roads in and around Kaithal Manbi Tumukhong amadi Moirangpurel Ima Market at Andro football ground with natural grassing asini thoramadada mahakna makhata na hai NIA na lamdam asida thokliba lanasi maitei kuki gi natte minority majority ki sunatte lanasi de Bangladesh amadi Myanmar de ki lakpa terror group singa Manipur da leiriba terror group kapunlaga Bharat ki mayokta lan haurakpani haina lauthokre Ngarangdagi CKLA ki kadar ani nongmai ka luina faba haukiba aduna mapandagi yaure haibadu proof taure aikhoigi hana nungsijana leiriba kuki naga maitai pangalamade maitai adumak nungsinana leiri aikhoi khudingmak mapu oisi haibani mapu oiba haitadana loina thugairabadi karamna tumina yengduna leigani Bharat ki mayokta chatharagliba lanasi Bharat Sarkar amadi Manipur Sarkar na chapchana thengnagani haike tongan ba mafam singda security na checksin na ngakseli Lana Sajeliba Bunker Singh Thugaiba Leptri, Kolai Singh Fagat Pasu Leptri Hairaduna, Lamda Masida Kundariba Purup Singh Nungsi Chana Naleminaba, Hanjilaknaba, Ekoipuna, Honaminasi, Maduda, Mayamdagi support Pami Haike. Thoromaduda Works Minister Govindas Kontauzam Andro Kendragi ELITETV Shyam Kumar, Atay Masak Naiba Kayasu Sarukya K. Sarkar Chap Sana, Bharat Sarkar ki mayokta tarpa lani haibagi. Document laine lauthokre aduna songnariba mapandagi lakadaba tawreba punamakse ekhoi Bharat Sarkar Manipur Sarkar na thengnagani thenju thengnaraglai hoji loina security mayam deploy tawkre law lokhamda akiba kung leiba mayam loina ayama security deploy tawkre lana niyom sadana sarma bunker mayam thugaiba lepte thugairi phagalli khulai Fagat pa Chochanpur da Kangpokpi da Imphal da East da West da operation da aina yadaba sing fagat pa khongot pa hore ko yam kana just progress amna le mayam nagi ai support pame kari support han nagi Manipur koi tribe kuntra ga mari humdoi mari gi yam nuksinan leibodo madu ai koi leminasi aduga anuba som salakpa pusalapa mayam yaw haibodom de dinga moy mayam yage di khande ai adu mudinga moy mayam yagadro Yes. Aduga popi thabasi ma ko yaro. Jungle forest thugai bisi ma yaro. Sigi om jite suya he yaro na mo atai de koi kuntra mari pun le minas. Ai gi fire baduni.